ꯑꯩꯒꯤ ꯃꯤꯡ ꯀꯔꯥꯝ ꯏꯅꯥꯎ ꯈꯨꯃꯟ ꯑꯩꯈꯣꯏ ꯄꯣꯏꯔꯩ ꯏꯊꯤꯕ ꯂꯨꯞ ꯄꯤꯜꯅ ꯉꯁꯤ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡ ꯍꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯏꯔꯩ ꯏꯊꯤꯕ ꯂꯨꯞꯀꯤ ꯃꯥꯏꯒꯤꯗꯤ ꯉꯁꯤꯒꯤ ꯁꯅꯥꯃꯍꯤ ꯊꯣꯡ ꯀꯥꯡꯂꯨꯞꯀꯤ ꯁꯤꯜꯂꯤꯕ ꯁꯤꯗꯩꯁꯤꯗ ꯆꯪꯉꯤꯕ ꯏꯁꯤꯡꯒꯤ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯊꯣꯡ ꯀꯥꯡꯂꯨꯞꯀꯤ ꯃꯁꯥ ꯂꯣꯏꯁꯪꯁꯨ ꯂꯩꯕ ꯖꯨꯅꯥ ꯂꯩꯀꯥꯏꯒꯤ ꯄꯣꯏꯔꯩ ꯏꯊꯤꯕ ꯂꯨꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯑꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯏꯔꯩ ꯏꯊꯤꯕ ꯂꯨꯞꯅ ꯄꯥꯡꯖꯕꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯂꯣꯏꯅꯃꯛ ꯑꯆꯪꯕ ꯏꯁꯤꯡꯈꯩ ꯑꯩꯈꯣꯏꯒꯤ ꯄꯣꯏꯔꯩ ꯏꯊꯤꯕ ꯂꯨꯞꯅ ꯄꯥꯡꯖꯕꯅꯤ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯂꯥꯏꯅꯤꯡꯊꯧ ꯊꯧꯖꯥꯜꯗꯒꯤ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤꯕ ꯅꯨꯡꯁꯥꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯏꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯔꯦ 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 Soki yang mana ni lawyer? Ini mengapa terang? Yang silap. Mana? Oh, sila. Ada tu kerja lagi. Asyik, kami pun ni ada tempat punya tu. Semuanya tiada yang tu laga, nama kita juga itu tinggal. Ini tu